ꯊꯥꯖꯅ ꯔꯥꯙꯥꯗ ꯈꯨꯖꯤꯟꯁꯤ ꯔꯥꯙꯥꯅ ꯅꯥꯏ ꯍꯤꯡ ꯆꯥꯕꯤ ꯅꯣꯏꯅ ꯄꯪꯅꯣꯛꯇ ꯅꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯔꯁꯦ ꯁ꯭ꯇꯦꯆꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯅ ꯆꯠꯀꯗꯕ ꯅꯣꯡꯃ ꯈꯛꯇꯪ ꯉꯥꯏꯔꯦ ꯂꯣꯌꯥ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯂꯥꯛꯏ ꯁꯅꯥꯅ ꯀꯔꯤꯒꯤ ꯂꯥꯛꯏꯅꯣ ꯅꯪꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣ ꯆꯠꯂꯒꯦ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯤꯌꯦ ꯅꯁꯛꯇꯣ ꯑꯌꯥ ꯑꯩꯈꯣꯏ ꯁꯅꯥꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦꯀꯣ ꯍꯩꯅꯄꯥ ꯌꯥꯏꯝꯕꯤ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ ꯁꯅꯥꯅ ꯂꯣꯌꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯖꯔꯔꯣꯏ ꯑꯗꯣ ꯏꯃꯥ ꯑꯃꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯕꯅꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯇꯣꯛꯑꯝ ꯏꯆꯥ ꯂꯥꯛꯏꯉꯩꯁꯤꯗ ꯈꯟꯅꯁꯦ ꯑꯩ ꯆꯪꯉꯦ ꯂꯣꯌꯥ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯅꯊꯟꯗ ꯂꯩꯔꯣ ꯍꯌꯦꯡ ꯆꯠꯇꯥꯔꯦꯅꯦ ꯆꯠꯇꯥꯔꯦ ꯐꯝꯃꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ ꯀꯩ ꯋꯥꯔꯤꯅꯣ ꯄꯨꯟꯁꯤꯕꯁꯨ ꯐꯃꯨꯡꯗ ꯐꯝꯊꯩ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯌꯨ ꯊꯛꯄ ꯆꯨꯔꯨꯞ ꯊꯛꯄ ꯀꯅꯥꯅ ꯇꯝꯕꯤ ꯑꯩ ꯊꯛꯇꯦꯀꯣ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯂꯣ ꯌꯥꯔꯦ ꯂꯣꯌꯥ ꯃꯃꯥꯏ ꯅꯣꯟꯊꯩ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯛꯏ ꯊꯛꯏ ꯂꯣꯌꯥ ꯅꯪ ꯌꯥꯝ ꯆꯦꯟꯖ ꯇꯧꯏ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯦꯜꯊ ꯏꯁ ꯋꯦꯜꯊ ꯅꯪ ꯀꯥꯎꯔꯕꯣ ꯅꯪꯅ ꯌꯨꯒ ꯊꯛꯇꯅ ꯇꯧꯔꯒ ꯏꯃꯥ ꯍꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯂꯣꯌꯥꯗꯨꯅꯤꯀꯣ ꯂꯣꯌꯥ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯄꯨꯟꯁꯤꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯉꯥꯡꯒꯦ ꯍꯥꯏꯒꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏꯕ ꯌꯥꯝ ꯉꯥꯡꯀꯅꯨ ꯑꯩ ꯏꯀꯥꯏꯔꯛꯇꯣꯔꯤꯀꯣ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯁꯨ ꯊꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯤꯁꯥꯒꯤꯗꯃꯛꯇꯗꯤ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩ ꯊꯥꯔꯣꯏꯕ ꯑꯗꯨꯒ ꯊꯥꯖꯅ ꯀꯝꯗꯧꯕ ꯃꯤꯉꯣꯟꯗ ꯄ꯭ꯂꯦ ꯇꯧꯒꯅꯨ ꯃꯥꯁꯨ ꯃꯤꯅꯤ ꯅꯨꯄꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯑꯃꯔꯣꯝꯗ ꯊꯥꯖꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯅꯨꯡꯁꯤꯕ ꯑꯃꯈꯛꯇ ꯑꯔꯦꯞꯄ ꯊꯝꯒꯗꯕꯅꯤ ꯅꯪꯅ ꯅꯨꯄꯤ 5 ꯀꯣꯏꯔꯤꯗꯣ ꯃꯇꯝ ꯃꯥꯡꯗ꯭ꯔꯣ ꯄꯩꯁꯥꯁꯨ ꯃꯥꯡꯗ꯭ꯔꯕ ꯅꯪ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯍꯤꯡꯉꯨ ꯂꯣꯌꯥ ꯃꯃꯥꯏꯗꯣ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯤꯀꯦꯠ ꯀꯧꯒꯦ ꯗꯦꯜꯂꯤ ꯆꯠꯂꯁꯤ ꯑꯁ ꯇꯜꯂꯤꯕ ꯊꯥꯖ ꯅꯨꯡꯁꯤꯔꯤꯅ ꯅꯨꯄꯤ 3ꯗꯣ ꯀꯃꯥꯏ ꯍꯦꯛꯇ ꯀꯥꯏꯅꯗꯣꯏꯅꯣ ꯉꯥꯏꯈꯣꯁꯦ ꯑꯩ ꯇꯝ ꯇꯝꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯥꯏꯅꯁ ꯇꯧꯔꯛꯀꯦ ꯀꯔꯤ ꯃꯥꯏꯅꯁ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯁꯥꯟꯅꯄꯣꯠꯂꯕ ꯃꯈꯣꯏꯁꯨ ꯀꯞꯄ ꯍꯩꯔꯝꯒꯅꯤꯅ ꯊꯃꯣꯏ ꯄꯥꯜꯂꯝꯒꯅꯤ ꯅꯪ ꯑꯃꯅ ꯃꯤ 5ꯒꯤ ꯊꯃꯣꯏꯅ ꯀꯥꯏꯍꯟꯗꯣꯏꯁꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ ꯂꯣꯌꯥ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦꯗ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯊꯣꯡꯉꯨꯔ ꯆꯠꯂꯣ ꯅꯪ ꯍꯦꯛ ꯆꯥꯎ ꯑꯁ ꯅꯨꯄꯤꯗꯧꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯅꯨꯗ ꯌꯥꯔꯤꯕ ꯇꯣꯛꯑꯣꯕ ꯑꯗꯣ ꯑꯩ ꯆꯠꯂꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯣꯗꯅ ꯑꯗꯨ ꯍꯥꯏꯔꯒ ꯄꯨꯡꯀꯥꯏ ꯀꯥꯏꯅꯔꯅꯤ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯝ ꯊꯨꯞꯆꯤꯟꯈ꯭ꯔꯁꯤ ꯊꯥꯖꯕꯨ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯅꯪ ꯀꯥꯎꯒꯅꯨ ꯅꯪꯀꯣ ꯑꯩ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯄꯨꯟꯁꯤꯕꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯅꯤ ꯄꯨꯟꯁꯤꯕ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯏ ꯏꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯀꯔꯣꯝꯗꯒꯤꯅꯣ ꯏꯆꯥꯗꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯌꯥꯔꯅꯤꯗ ꯏꯃꯥ ꯊꯥꯖꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯃꯥꯗꯤ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦꯅꯦ ꯑꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯉꯁꯤ ꯆꯠꯂꯅꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯎꯅꯔꯝꯒꯦꯅ ꯇꯧꯕꯅꯤ ꯉꯁꯤ ꯆꯠꯂꯗꯧꯕ ꯏꯆꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥꯒꯤ ꯕꯣꯔꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯖꯒꯦ ꯃꯊꯪ ꯊꯣꯛꯂꯛꯄꯗꯅꯦ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯄꯨꯟꯁꯤꯕ ꯀꯣꯂꯦꯖꯇ ꯂꯥꯛꯏ ꯀꯣꯂꯦꯖ ꯍꯦꯛ ꯌꯧꯕꯒ ꯊꯥꯖꯗ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯃꯊꯟꯇ ꯈꯜꯂꯤ ꯑꯩ ꯉꯁꯤ ꯆꯠꯂꯅꯤ ꯍꯥꯏꯕ ꯀꯥꯎꯔ ꯆꯠꯂꯅꯤ ꯃꯥꯕꯨ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯑꯣ ꯀ꯭ꯂꯥꯁ ꯇꯧꯔꯝꯈꯤꯅꯤ ꯐꯔꯦ ꯃꯦꯁꯦꯖ ꯑꯃꯇꯪ ꯊꯥꯔꯝꯃꯒꯦ ꯄꯨꯟꯁꯤꯕꯅ ꯊꯥꯖꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯄꯨꯡ 1-2ꯒꯤ ꯃꯇꯨꯡꯗ ꯊꯥꯖꯅ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯂꯛꯄꯗ ꯐꯣꯟꯗ ꯌꯦꯡꯕꯗ ꯄꯨꯟꯁꯤꯕꯒꯤ ꯃꯤꯁ ꯀꯣꯜ 13ꯒ ꯃꯦꯁꯦꯖ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖ ꯄꯥꯕꯗ ꯊꯥꯖ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯏ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ ꯃꯥ ꯉꯁꯤ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤ ꯄꯨꯡ 1ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯄꯨꯔꯅꯤꯃꯥ ꯅꯪ ꯒꯥꯔꯤꯗ ꯏꯕꯥꯅꯤ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯗꯪ ꯆꯠꯂꯨꯁꯦ ꯀꯩꯒꯤꯅꯣ ꯑꯁ ꯀꯣꯟꯅ ꯍꯥꯏꯒꯦ ꯂꯥꯛꯑꯣꯕ ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥꯒ ꯊꯥꯖꯒ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯏ ꯊꯥꯖꯅ ꯒꯥꯔꯤ ꯇꯣꯡꯅ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯦ
ꯑꯗꯨꯕꯨ ꯄꯨꯡꯗꯤ 1:20 ꯇꯥꯔꯝꯂꯦ꯫ ꯑꯦꯌꯔꯄꯣꯔꯠ ꯆꯪꯐꯝꯗ ꯂꯦꯞꯇꯨꯅ ꯊꯥꯖ ꯀꯞꯂꯛꯏ꯫ ꯄꯨꯔꯅꯤꯃꯥ ꯏꯉꯛꯉꯛꯅ "ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯤ?" "ꯄꯨꯟꯁꯤꯕꯗꯣ ꯉꯁꯤ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ꯫ ꯃꯥ ꯆꯠꯈ꯭ꯔꯦ, ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯃꯅꯤ ꯃꯥꯅ꯫ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯐꯥꯎ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯦꯕ." "ꯑꯦ, ꯅꯃꯥꯟꯅꯕ ꯆꯠꯈ꯭ꯔꯒ ꯀꯞꯄꯤꯅ ꯀꯔꯤꯒꯤ? ꯅꯪ ꯅꯨꯄꯥꯁꯨ ꯅꯠꯇꯅ." "ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯉꯁꯤꯗꯤ." "ꯐꯤꯜꯝꯒ ꯃꯥꯜꯂꯛꯑꯦꯗ ꯏꯕꯦꯝꯃ, ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦꯁꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯌꯧꯔꯀꯥꯟꯗꯅꯦ ꯐꯣꯟ ꯃꯥꯏꯟ ꯇꯧꯖꯔꯛꯁꯅꯤ." ꯊꯥꯖ ꯃꯊꯟꯇ ꯌꯥꯝ ꯋꯥꯔꯧꯖꯩ꯫ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯉꯤ, ꯑꯃꯨꯛ ꯀꯞꯄꯤ, ꯃꯊꯟꯇ ꯑꯃꯨꯛ ꯈꯜꯂꯤ, "ꯄꯨꯟꯁꯤꯕ, ꯅꯪ ꯐꯖꯅ ꯆꯠꯂꯣ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ." ꯑꯗꯨꯕꯨ ꯑꯩ ꯌꯦꯡꯂꯤ, ꯅꯪꯒꯤ ꯃꯥꯏꯀꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯖ ꯃꯥꯒꯤ ꯐꯃꯨꯡꯗ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ꯫ ꯚꯥꯞ ꯑꯣꯏꯔꯨꯗꯅ ꯄꯨꯟꯁꯤꯕꯅ ꯄꯥꯏꯔꯝꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯨꯏ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯣ, ꯃꯥ ꯆꯠꯈ꯭ꯔꯦꯀꯣ." ꯊꯥꯖ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯀꯞꯂꯤꯉꯩ, ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯐꯣꯟ ꯑꯃ ꯂꯥꯛꯏ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯀꯣꯂꯤꯡ꯫ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯄꯨꯟꯁꯤꯕ." "ꯑꯦ, ꯌꯥꯝ ꯈꯪꯉꯤꯅ." ꯊꯥꯖ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯂꯛꯏ꯫ "ꯑꯦ, ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯀꯩꯒꯤ?" "ꯅꯪ ꯉꯁꯤ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ ꯀꯥꯎꯔꯨꯔꯦ꯫ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯦꯡꯕꯔꯅꯦ? ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯦꯁꯦꯖꯇꯨ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯆꯠꯂꯝꯃꯤ." "ꯀꯞꯀꯅꯨꯁꯦ, ꯑꯩ ꯌꯧꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯣ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯀꯞꯂꯤꯕꯅ ꯀꯔꯤꯒꯤ?" "ꯀꯞꯄꯤꯅꯤ ꯀꯩꯅꯣ, ꯀꯞꯄ ꯌꯥꯗꯕ꯭ꯔꯣ?" "ꯀꯞꯂꯛꯀꯅꯨꯀꯣ, ꯑꯩꯅ ꯊꯦꯝꯃꯕꯅꯤꯅ ꯇꯣꯛꯑꯣꯕ." "ꯍꯌꯦꯡꯗꯩꯗꯤ ꯅꯪ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯂꯩꯔꯝꯃꯔꯣꯏꯅꯤꯀꯣ?" "ꯅꯨꯡꯁꯤꯕꯅꯦ ꯃꯐꯝꯗꯣ꯫ ꯐꯔꯦ, ꯑꯩ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯈꯤꯒꯦ, ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ." ꯐꯣꯟ ꯊꯝꯂꯦ꯫ ꯊꯥꯖ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯣꯟꯗꯣ ꯀꯣꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ, ꯃꯊꯟꯇ ꯈꯟꯖꯩ, "ꯀꯩꯒꯤꯅꯣ ꯃꯍꯥꯛꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯤꯕ, ꯑꯗꯨꯒ ꯑꯩꯅ ꯀꯞꯂꯤꯕꯅ ꯀꯔꯤꯒꯤ?" ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯈꯜꯂꯤ ꯑꯩꯒꯤ ꯁꯪꯁꯥꯔꯁꯤꯡ ꯑꯁꯤꯗꯤ꯫ ꯊꯥꯖ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ "ꯏꯃꯥ, ꯑꯩ ꯀꯩꯀꯩ ꯇꯧꯁꯤꯜꯂꯛꯎꯒꯦ?" "ꯌꯥꯔꯅꯤꯗ, ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ, ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯕꯅꯤ, ꯉꯁꯤ ꯆꯠꯂꯅꯤ ꯍꯥꯏꯔꯝꯃꯤꯅꯦ." "ꯆꯠꯈ꯭ꯔꯦ ꯏꯃꯥ, ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ." "ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯕꯦꯕꯥꯔꯅ ꯂꯩꯔꯤꯕ, ꯏꯪ ꯇꯞꯄꯤ, ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯏ, ꯏꯌꯥꯕ ꯑꯣꯏꯅꯤꯡꯂꯦꯗ." "ꯑꯁ, ꯏꯃꯥꯁꯤꯃ ꯑꯣꯟꯊꯣꯛꯄ, ꯐꯥꯒꯤ ꯅꯠꯇꯦꯅꯦ꯫ ꯃꯥ ꯏꯅꯥ ꯈꯨꯟꯕ ꯂꯥꯏꯔꯕ ꯏꯃꯥ ꯀꯩꯁꯨ ꯈꯟꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛ ꯐꯪꯗꯕꯅꯤ." "ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯉꯦꯕ." "ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ, ꯋꯥꯔꯤꯗꯣ ꯈꯔ ꯇꯣꯏꯅ ꯍꯦꯛ ꯁꯥꯟꯅꯧ." "ꯃꯔꯨꯞꯅꯤꯀꯣ, ꯃꯔꯨꯞꯅꯦꯕ." "ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯤꯟꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯤꯟꯅꯗꯣꯏꯕ, ꯍꯥ? ꯍꯌꯦꯡꯋꯥꯏꯐꯥꯎ ꯇꯤꯟꯅꯗꯣꯏꯕ? ꯀꯩꯅꯣ ꯈꯪꯗꯦꯕ." "ꯇꯤꯟꯅꯅꯤ ꯅꯪ, ꯇꯤꯟꯅꯅꯤꯌꯦꯕ." ꯁꯣꯝꯗꯅ ꯂꯣꯌꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯟꯖꯂꯤ, "ꯂꯣꯌꯥ, ꯅꯪ ꯊꯥꯖ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ꯭ꯔꯥ?" "ꯑꯩꯒꯤꯗꯤ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯅꯪꯇꯅꯤꯀꯣ." "ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ, ꯑꯩ ꯁꯥꯎꯔꯛꯀꯅꯤ." "ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏꯅꯦ, ꯅꯪ ꯄꯥꯎ ꯌꯥꯝ ꯇꯥꯏꯀꯣ." "ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ? ꯃꯊꯃꯣꯏꯗ ꯅꯨꯡꯁꯤ ꯈꯨꯄꯥꯛ ꯑꯝꯇ ꯊꯥꯖꯤꯟꯒꯦ." "ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯅ ꯂꯣꯏꯅꯕꯅꯤ, ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨ." "ꯍꯣꯏ, ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯣꯏꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ. ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯄꯣꯛꯂꯥꯕ. ꯃꯤꯅ ꯍꯥꯏꯔꯒ ꯊꯥꯖꯔꯤꯗꯣ ꯑꯩ ꯅꯨꯡꯁꯤꯕꯩꯔꯣ?" "ꯁꯥꯎꯅꯣꯕ, ꯐꯥꯒꯤ ꯇꯧꯕꯅꯦꯕ, ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯗꯅ." "ꯑꯗꯨꯅꯦꯕ, ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎꯕ. ꯑꯩꯗꯤꯅꯦ, ꯅꯪ ꯂꯧꯔꯗꯝꯅꯤ." "ꯑꯩꯁꯨ ꯀꯨꯟꯗꯣ ꯄꯔꯤꯡꯗꯣ ꯅꯪꯉꯣꯟꯗ ꯍꯨꯛꯇꯣꯏꯅꯤ." ꯂꯣꯌꯥꯅ ꯈꯜꯂꯤ, ꯍꯨꯛꯅꯤ ꯅꯪ, ꯌꯥꯝ ꯍꯨꯛꯅꯤꯕ, ꯅꯁꯛꯇꯨꯒ." "ꯅꯪꯅ ꯍꯨꯛꯇꯅ ꯀꯅꯥꯅ ꯍꯨꯛꯇꯣꯏꯅꯣ ꯁ꯭ꯋꯤꯠꯍꯥꯔꯠ? ꯑꯗꯨꯅꯦꯕ ꯅꯨꯡꯁꯤꯕꯅ." ꯅꯣꯡꯃ ꯁꯟꯗꯦꯅꯤ꯫ ꯊꯥꯖꯅ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ?" "ꯉꯁꯤꯗꯤ ꯑꯝꯇ ꯎꯅꯁꯦ." "ꯀꯩꯒꯤ?" "ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ, ꯌꯥꯅꯤꯡꯗꯕ꯭ꯔꯣ?" "ꯐꯣꯟꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯏ ꯀꯩꯅꯣ." "ꯌꯥꯗꯕꯒꯤꯅꯦ ꯍꯥꯏꯔꯤꯁꯦ, ꯀꯨꯏꯔꯣꯏꯌꯦ, ꯄꯥꯈꯠꯀꯅꯣ ꯀꯩꯁꯨ." "ꯀꯣꯆꯤ ꯌꯥꯝ ꯀꯣꯠꯀꯅꯨꯗ, ꯀꯩꯒꯤ ꯄꯥꯈꯠꯇꯣꯏꯕ ꯑꯩꯗꯤ?" "ꯍꯣꯏ, ꯎꯅꯔꯁꯦ. ꯅꯍꯥꯟꯃꯨꯛꯀꯤ ꯎꯅꯐꯝꯗꯨꯗ ꯑꯩ ꯂꯩꯔꯝꯃꯒꯦ." "ꯊꯝꯃꯒꯦ, ꯑꯩ ꯄꯨꯡ 1ꯗ ꯌꯧꯔꯛꯀꯅꯤ." ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯈꯜꯂꯤ, ꯀꯩ ꯋꯥꯔꯤ ꯂꯩꯔꯖꯥꯠꯅꯣ? ꯄꯨꯟꯁꯤꯕꯒ ꯑꯩꯒ ꯇꯤꯟꯅꯩ ꯈꯪꯈ꯭ꯔꯖꯥꯠꯂꯥ? 'ꯅꯠꯇ꯭ꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ?
ꯑꯁꯨꯝꯅ ꯂꯣꯌꯥꯒ ꯊꯥꯖꯒ ꯃꯐꯝ ꯑꯃꯗ ꯎꯅꯔꯦ ꯊꯥꯖꯅ ꯑꯩꯒ ꯎꯅꯕꯁꯦ ꯌꯥꯝ ꯇꯟꯕ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤ ꯅꯨꯄꯤꯒ ꯎꯅꯕꯕꯨ ꯀꯩꯒꯤ ꯇꯟꯗꯣꯏꯅꯣ ꯑꯣ ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯎꯅꯁꯤ ꯍꯥꯏꯈꯤꯗ꯭ꯔꯦꯀꯣ ꯆꯨꯝꯃꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯤ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯋꯥ ꯉꯥꯡꯕꯗ ꯀꯣꯆꯤ ꯌꯥꯝ ꯀꯣꯠꯂꯤ ꯂꯣꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖ ꯁꯥꯎꯅ ꯀꯩꯒꯤ ꯀꯣꯆꯤꯅꯣ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯅꯁꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯀꯥꯏꯍꯧꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯉꯤ ꯅꯪ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯍꯣꯏ ꯐꯔꯦꯅꯦ ꯇꯧꯔꯛꯑꯅꯨ ꯑꯩ ꯌꯥꯔꯒꯦ ꯑꯩꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯋꯦꯇꯤꯡꯗ ꯑꯗꯨꯝ ꯂꯩ ꯍꯣꯏ ꯐꯔꯦ ꯋꯦꯇꯤꯡꯗꯨꯁꯨ ꯂꯩꯔꯣ ꯑꯩ ꯀꯩꯁꯨ ꯈꯜꯂꯔꯣꯏꯒꯦ ꯅꯪ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯐꯥꯎ ꯍꯪꯂꯛꯈ꯭ꯔꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯑꯩꯗ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯤꯡꯅꯅꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯁꯤꯅꯤꯅꯦ ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦꯗ ꯑꯩ ꯍꯥꯟꯅ ꯁꯨꯝꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯅꯪꯅ ꯍꯥꯏꯍꯟꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯣꯏꯅꯤꯡꯕ ꯅꯨꯄꯤꯗꯣ ꯀꯣꯏꯌꯨ ꯑꯩ ꯌꯥꯏꯌꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨ ꯑꯩ ꯅꯣꯛꯅ ꯅꯣꯛꯅ ꯌꯥꯒꯦ ꯑꯗꯨꯗꯤ ꯅꯠꯇꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯅꯪꯁꯨ ꯃꯤꯅꯤ ꯃꯤ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯈꯪꯕꯤꯌꯨ ꯌꯥꯔꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯤꯡꯉꯛꯄꯒꯤꯅꯦ ꯅꯨꯄꯤ ꯅꯣꯏꯒꯤ ꯀꯗꯔꯗꯣ ꯇꯧꯔꯛꯑꯅꯨ ꯈꯩꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯑꯩ ꯀꯞꯈꯤꯒꯦ ꯌꯥꯝ ꯀꯞꯈꯤ ꯅꯪꯅ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯔꯛꯅ ꯌꯨ ꯊꯛꯄꯤꯒꯅꯨꯅ ꯍꯥꯏꯖꯈꯤꯕ ꯅꯪꯅ ꯅꯣꯡꯃꯇ ꯇꯥꯕꯤꯈꯤꯕ꯭ꯔꯣ ꯑꯩꯒꯤ ꯑꯋꯥꯕ ꯅꯪꯅ ꯀꯔꯤ ꯎꯕꯤꯕꯒꯦ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯑꯩꯗꯤ ꯅꯨꯄꯤ ꯈꯦꯠꯅꯕꯗꯨꯁꯨ ꯅꯪ ꯈꯪꯉꯨ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯀꯥꯏꯅꯅꯤꯡꯉꯗꯤ ꯀꯥꯏꯅꯅꯤꯡꯉꯤ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯉꯁꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕꯇ ꯍꯥꯏꯕ ꯉꯝꯂꯤꯕ ꯑꯩ ꯆꯠꯂꯒꯦ ꯊꯥꯖ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯅꯪ ꯑꯩꯒꯤ ꯂꯣꯌꯥꯗꯨꯅꯤꯀꯣ ꯎꯅꯁꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯅ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯇꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯖꯈ꯭ꯔꯣ ꯑꯩ ꯌꯦꯠꯂꯔꯣꯏ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯇꯥꯠ ꯄꯥꯠꯀꯤ ꯋꯥꯁꯤꯡꯗꯣ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯅꯪꯒꯤ ꯀꯨꯁꯤ ꯇꯧ ꯗꯔꯀꯥꯔ ꯇꯥꯗꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯊꯥꯖ ꯃꯐꯝꯗꯨꯗ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯨꯟꯁꯤꯕꯅ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯂꯣꯌꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯩꯗꯧꯔꯤꯒꯦ ꯑꯁ ꯏ ꯌꯥꯝ ꯀꯥꯏꯗ ꯑꯩ ꯊꯥꯖꯒ ꯀꯥꯏꯅꯔꯅꯤ ꯑꯦ ꯀꯩꯒꯤꯅꯣ ꯉꯥꯏꯈꯣ ꯅꯪꯒꯤꯁꯤ ꯌꯨ ꯉꯥꯎꯔꯤꯔꯣ ꯉꯁꯥꯏ ꯎꯅꯔꯨꯏ ꯑꯩ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏ ꯈꯪꯉ ꯃꯥꯜꯂꯦ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪ ꯀꯨꯁꯤ ꯅꯪ ꯑꯄꯥꯝꯕ ꯇꯧꯖꯧꯅ ꯍꯥꯏꯔꯝꯃꯤ ꯃꯥ ꯑꯃ ꯀꯥꯏꯅꯈ꯭ꯔꯁꯨ ꯅꯨꯄꯤ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯍꯣꯏ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯉꯥꯎꯔꯦ ꯁꯥꯎ ꯌꯥꯗꯦ ꯂꯣꯌꯥ ꯅꯪꯅ ꯇꯧꯏꯁꯦ ꯀꯩꯅꯣ ꯊꯥꯖꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯊꯥꯖꯗ ꯂꯥꯜꯂꯦ ꯑꯝꯇ ꯍꯥꯏꯖꯧ ꯂꯣꯌꯥ ꯁꯥꯎꯅ ꯀꯟꯅ ꯂꯥꯎꯏ ꯑꯩꯗꯤ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ ꯍꯥ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐꯇ ꯅꯪꯁꯨ ꯌꯥꯝ ꯌꯦꯜꯂꯛꯀꯅꯨ ꯑꯣ ꯐꯔꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯣꯟ ꯊꯝꯃꯤ ꯄꯨꯟꯁꯤꯕꯅ ꯊꯥꯖꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯄꯨꯟꯁꯤꯕ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯍꯤꯞꯄꯝꯕꯅꯤꯗ ꯑꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯉꯝꯃꯤꯗ ꯁꯨꯝ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯀꯩꯒꯤꯅꯣ ꯃꯔꯝ ꯍꯥꯏꯔꯛꯑꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯗꯣ ꯑꯝꯇ ꯀꯞꯄꯣ ꯑꯦ ꯀꯞꯅꯤꯡꯗꯅ ꯀꯃꯥꯏꯅ ꯀꯞꯇꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯐꯨꯔꯛꯀꯦ ꯀꯞꯄꯣꯕ ꯁꯦꯠ ꯅꯥꯕ꯭ꯔꯥ ꯅꯥꯕꯤꯗꯦ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯀꯟꯅ ꯐꯨꯒꯦ ꯁꯦꯠ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯑꯩ ꯅꯣꯛꯄꯗ ꯁꯤꯗꯧꯔꯦ ꯊꯥꯖꯅ ꯅꯣꯛꯄ ꯇꯥꯔꯒ ꯄꯨꯟꯁꯤꯕ ꯍꯔꯥꯎꯖꯩ ꯊꯥꯖ ꯅꯪꯗꯤ ꯅꯣꯛꯀꯗꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯞꯀꯅꯨꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯑꯩꯕꯨ ꯑꯗꯨꯝ ꯅꯣꯛꯍꯜꯂꯨꯀꯣ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯅꯣꯡꯃꯗꯤ ꯌꯨꯝꯅꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ ꯑꯩꯗꯤ ꯌꯨꯝꯒ ꯑꯝꯇ ꯄꯥꯅꯤꯡꯗ꯭ꯔꯦꯗ ꯄꯨꯟꯁꯤꯕ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯃ ꯃꯤꯅ ꯈꯟꯕꯤꯔꯝꯕꯅ ꯑꯃ ꯌꯥꯝ ꯈꯦꯠꯅꯩꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯪꯒꯤꯁꯨ ꯅꯪꯒꯤꯗꯃꯛ ꯈꯟꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯁꯤꯗꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯍꯤꯡꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯑꯩ ꯕꯥꯠꯔꯨꯝꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯂꯦꯖꯇꯅꯤ ꯊꯥꯖ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯖꯅ
ngarangdi loyaga unaroi mayam hongame aina khaluba pumnamak arembada tare magi thamoi ai masak phajana khangi mayam pulapna kai haireino manupi atopa koi haibada imit makna udrasu khangi mana tawrakpa ngangthorakpa wangang sangangda nongmata aibu ningsingbirakte masu magi apamba tawni aisu aigi apamba tawna haire si haiba loiraga thajado makhol thokna kapthore purnimana kapkanuhe aikhodi hana haidro ma atopa nupi yam koyena adubu nangna thajakhide do madugi loyado saktugane jugot kya jaramoi thaja nupi aikhodi isagi life partner natraga love life da changba khanba matamdane aikhoi nungsibiba mi khangadabani aikhoina nungsiba mi khaloidabani punsi se yam lubani khangde mana sumna tawrakani haibadi ai nongmata khallude mangum laba kaya ne thoklaktoise kapkanuse nupabu mama thandaro punsi basu nupani tharik thana hairakbani purnimana ngaikhone nangna punsi ba chatraga kaplibana gaige amta khomune makhoi masen amaga yengnaduna michi khatnei thajana punsi bana ai waraba matamda aibuno khanbe ngarang sune aina nokpasidi radhana punsi bana nangbu yam nungsi jai haiba aikhoi khangi adubu nangna loya na dum tawlekhiba natraba thoibina nanthokhiba nga chawi haibado dahanganu ko khangdreda ai kai haigadabano ibema wakhalumuna khanjauna numit adugi numidangni punsibada loyana phone hanjin tawre adubo punsibana sungpai paide kona thangda paikhatle loya sauna phone paikhalaktrigegino phone se thugaigrage punsiba wangangda tuminle loya tapna saunuba ai soikreba ai matungna mukhana tawjararoiba nang yu thakwa kyam pamge karamba brand gi thakninge whisky rum vodka apamba mairo ai leira tharki as ai boi kai yam pirano nang hanaga yamanadre nasana nasagi punsi manghanjari nang na khuttek bro nakhong yaudabro nang di mi natraba mi dine mi oina hingu ima hoina nungairamgadra nang ngau chatnaraga leiraga college sukade yu khara thak nupi khara koi maduna oiba yaradraba amta kumune loya wangangda tuminle punsi bana nangi private life ta khuthingjila kanona haibadaine punsiba tosise ayam lan khreba ai matungda tharoi nang sauranusi nangna sauraga ai lifam khangdiba punsibana phone kakthatlaga switch off thame somdana thaja phamungda hiptuna wakhal kaya khalli mathanta punsibaga aiga bu maruplane mana aigi dama kaya da khanbiba aigi damak siyamna mana wabi ko